Lakhipuronline na putok saba August ki tang taramari Jumsa kaisya numit ki Khomjinba Pao tabirasi Ahan bata maruwi ba Pao Chamaga kuntrahumday suba athoba singi ningsing numit August tarahumday ki thoram mapan Manipur ki mafam kaya da paksa na pangthong nakre Assam University ki Manipuri Department ki mamangda athoba bir tikendrajit ki mitam mama maikum hangdokre Amasung athoba singi ningsing numita hailakandi amadi sonai da pangthokpa thoram singda Inner Manipur gi MP Bimol Akoizam saruk jakre Haujik mapungoi pa pau tabirase Kumza lising amaga chanipan matputra mathoi gi Anglo Manipur gi landa Manipur gi ningtam mangang na bagi damak thawaina pontha pikraba athoba singi ningsing numit August ki tarahumday ki thoram ngarang mapan Manipur ki mafam kaya da paksan na pangthok nakre August ki tarahumday athoba singi ningsing numita apun bazari bon 13 August Patriots Day Observation Committee 2024 na Lala Rural College ka kusam naraga sinduna Lala Rural College Auditorium da mapung phana pangthokre thoram da Inner Manipur Constituency Manipur gi MP Dr. Bimol Akoizamna Chief Guest oiduna pangthokhi Lala Rural College ki Principal Dr. Himabarta Chakrabarti na Thaurungi President amadi Kaikumna Jaba Mithung Singoina Shopon Bhattacharya District President BJP Hailakandi Dr. H. Noni Kumar Professor and Head Department of Manipuri Assam University Silchar K. Sopon Singha Vice President Manipuri Sahitya Parishad Assam Central Committee amadi N. Monindra Singha President Thaugan Marup Jaribonna Dais Taphamki K. Chandrasekhar Retired Principal Sanarai Mitei Higher Secondary School amadi Dr. Oinam Usarani Assistant Professor Department of Manipuri Lala Rural College na Thauram gamari leina na wangangki Ayukta Phiral Singkhatuna Thauram Haudokhi Matungda Miyam ki khongset ama Chengbildagi Rural College phauduna Lala Town phawba chatki athobagi mitamda miyam na ikai khumna pautpaga loinana lei sukatki Art competition amadi recitation chingba hendana bagi thoram se pangthokhi thoram gi chief guest MP Dr. Bimol Akoizam na haikibada Puari ga sagonariba mapan lamda leriba e gi mari singna aikoi ga thobu singi mafamda thoram pangthokpa si yamna nungsi Manipur gi mapan da leriba singna su iman leibak ningli haibasi ngasi aikoina pangthokliba thoram asina kudamni hairaduna aikoi gi puari amadi aikoi gi e masel punsinduna apunbagi pangal ama sagachagadabani haike thoram loiselakpada pangthokkiba competition singi makok mathang takiba singda mana matum yantokki Satu kaya aroi do kau kaya aroi do batu naba, mungkin kerja marasna, permana ini kamu dengan anda ada sin mungkin dah, mungkin apa sin apa, orang masih ada capun mulai itu capun mana masih dalam musibah हमारे पास मुसीबती और जन्नत और इज्जत हमको करनी है हमको की इज्जत जानना पूरी मुसीबा हम बहुत एक मणिपुर लेबा भी खतना एक अपनी दिल्ली को लेके वाले मुझे पूरी है तो वो मेरे लाल को मैंने लेते हम लोग ना असल फंक्शन तो है masih atopa korupsi dari negara fitna legasu hingga kita ke dalam konsep itu legasi insibul itu masih tu ayat beberapa sama kayak saya sehai orang yang lagi berinteraksi dengan manusia itu mahu dengan manusia ini lebar lagi mandi lebar belum sekali masa masih apa Assam University Manipuri Students Union na silangtuna Assam University ki Manipuri Department ki mamangda athoba bir tikendrajit ki mitam maikhum hangbaga loinana chamaga kuntrahumdai suba athoba singi ningsing numit pangthokre Assam University Silchar ki Vice Chancellor Professor Rajiv Mohan Pant na bir tikendrajit ki mitam maikhum hangbaga loinana bir tikendrajit mini garden hangdokhi tungda University asigi Bipin Chandrapal Seminar Hall da pangthokhi ba thoramda
K.H. Krishnamohan, President, Assam University Manipuri Students Union, Dr. Surjakant Hazarika, President, Assam Sahitya Sabha, Dr. K.N. Chan, Member, Manipuri Language Advisory Board, Sahitya Academy, New Delhi, Professor H. Ramananda Singh, Dean, DBA, Assam University, Professor K.H. Dhiren Singh, Head in Linguistics, Assam University, amasung General Secretary, Manipuri Sahitya Parishad, Assam, Amadi, Sanjeev Dev Loskor, President, Barak Bongo Sahitya o Sanskriti Sammelan Siljarna, Mathang Sidna, Mipamapu, Mitunglen, Amadi, Kaikumna Zaba Mitung Singh, Oina Dais Tapamki, Taurumgi Manung Channa, Bir Tikendrajit Ning Singh Chepong Haiba, Sobiner Amapongke, Loinana, Bir Tikendrajit Ki Mitam Sabata, Sel Gitangwang Pirakiba Mioi Singda, Nemento Amadi Lengyan Fi Kutul Tamdana Ikaikumna Zaki, Nungtilgi Session da Civil Service Achievers Point, IAS Academy ki Director, Sri Rajdev Lekharuna, Assam University Manipuri Students Union ga kusam naraga free APSC coaching camp ki dama khangalaba mahiroi kunma thoi gi ming lauthok ki pagaloina jamlaba kudol pot piduna interaction program ma su chathaki thang ta amadi sereng thibena chingba kaya su pangthoki thauram loisilappada nat ki oiba thauram amadi numidang da mairakat ki masi 2023 da ekoina umsugi nauna pham pairaba matungda ahanba adugi wasak lauba numitugi no mangdo propai matamda Assam University ki manungda Bir Tekendra ki statue head jungma ngamdraba chahi ni manungda PhD design toro chahi ni wasak laubi ko bata umsuna chahi ki manungda asi Assam University ki manungda Bir Tekendra ki statue Assam University Manipuri Student Union na thawdang chawda ahin mudhin mudhang tumba khakna thapak sekai ni sekai raga nasi statue jungma ngamdu lain laubi kan unda awada kya manangki osa sing pura mataki saithen pisalakba onasan sindagi saithen pisalakba union ki sundagi president pisalakba administration sundagi puchalakba mayam jina chakkai raga du marakta lithro ga ngasi Assam University ki manung dekten statue jungma Masi Assam University Manipuri Student Union ge aisama President ni Krishnamohan Singh ko kogi matam sangna Assam University Manipuri Student Union na sahi kuntaruk ki mamang dagi long demand oina university asida kogi unsung hero ma ori ba kogi B Tekendra jiti kobam magi sigama sana ba kogi mam pending leki adu laibak phaba Assam University Manipuri Student Union ge 2023 in 24 gi lairi ba kogi group singchina yamna thawai yauna akogi hoji oibiriba honorable BC Rajimahan Panda haijabadagi mahangna lamsi pibibadagi ngasi akoi handaki sahi asi sahi mamangde saba hobani ado handaki sahi akoi inauguration tawba ngamjabani masi Assam University Manipuri Student Union gi khwaidagi akoi kari haitare laibok phaba madi mai pakuni minam haijani akogi maruina ngasigi akoi se programs ani thoe ahan bada koina fencing kam garden amalai masigi akogi kaino ribon kakpasina Assam Sahitya Sabha gi Padmasri Dr. Surjakant Hazarika hariba koigi sarsina President Assam Sahitya Sabha gi mahangna ribon kakpani aduga inauguration na koigi honorable BC Rajimahan Pansarna inauguration tawani Athauba ningsing lupna silangduna chamaka kuntra humdai suba athauba singi ningsing numit ngarang lup ki President R.K. Sanahalna lup ki piral singkhalaba matung Lakhipur town mayol da leiriba athauba Bir Tekendrajit amadi Netaji Subhash Bose ki mitamda heilei amadi maira katuna pangthoki thauramda Lakhipur ki MLA Sri Kausik Rai lup ki President R.K. Sanahal Advisor Kangabam Santi Kumar Leisungbam Robindro Nandu Nachingba Atei Oja Singh Amadi Maira Paibi Singh Sarujaki Ayukta Ningthem Pukrida Leiki Jaba Thopusingi Mapamda Tarpan Katki Matungda Fuller Tolda Leiriba Thangal General Kabiguru Robindranath Amadi Rani Gaiden Lugi Saktamda Hailei Amadi Maira Katki Matungda Konjang Leikai ki Pukai Lupta Lupki President R.K. Sanahal Lambi Pamapu Aduga Ex-President Y. Manina Mithunglen Oiduna Pangthokiba Aphongba Mipamda Leisungbam Robindro na wahodok piki thauramda Waimani Leisungbam Robindro Oinami Pocho Maibam Manidhon Sapam Robindro na chingba mioi singna thauramga mari leina na wangangki
Barak Tampak ki mafam athobasing ningsing numit kamari lenana pangthok pathoramda Inner Manipur gi MP Khomjinba Bimol Akoijambu ngarang Silchar Airport ta taramna okhe Kasar District Congress ki General Secretary Dr. Maimom Santi Kumar na mitei khudei huktuna taramna okhe mathangda lalagi observation committee gi maigedagi tolen mitei na chingbana laigi chabun kudul tamduna taramna okhe Patriotism haibasi aikhoina aikhoigi isai subo nungsiba makoibu ngak senduna makoigi future bo secure henba atubu khangi political participation tawduna aikhoigi luchingba puthokpa haiba sisu patriotism gi machaka mani haina Inner Manipur gi MP Khomjinba Bimol Akoijam na phongdokhi Assamda asukuiraba phawbada Assamda MLA ama phawba puthokpa ngamdabada mahakna pendaba phongdokhi aikhoi pumbana apunbagi saktam sagatuna mitei amadi mitei pangal punsilaga aikhoigi mire puthokpa haibasi tangai phadrabani haiki Sonai Bir Tikendrajit Hall da pangthokiba apongba mipamda oinam niluna mipam apoiki athoiba mithum oina Congress luchingba Dr. Maimom Santi Kumar Khaidem Kanta NG Niranjan Dema Khan amadi RK Sanatomana sarukjakhe Mani Kumar Thoksom Ajit Mitei Y Profullo S Menjorna chingba mioi singna wangangkhe Reception Committee ki Chairman Y Manikantana thagat wahi phongdokhe Sahid Bir Tikendrajit Ningsing Loop Memorial Trust Silchar na sinduna chamaga kuntra humde suba Martyrs Day gi thoram Silchar gi Itkhola Idgar Road ta leiba BJP office ta BJP Manipur Pradesh ki General Secretary amadi Building and Construction Workers Welfare Board ki Chairperson su oiriba K Sarat Kumar Singh na Chief Guest oina pangthokhi Thauramda Sahid Bir Tikendrajit Ningsing Loop ki President Satyendra Singh K Sarat Kumar Singh Silchar gi MLA Dipan Chakrabarti Manipuri Development Council Assam ki Chairperson Mutum Rina Jendrambam Kunjalal Amyo Kantidas Manipuri Sahitya Parishad Assam ki CEC member Y Prafullo Singh Kasar District BJP ki General Secretary Susanta Sekhar Palna Mathangsina Chief Guest President Amadi Guest of Honor oina dais phamki Sayau isai amadi maira chukatuna thorom haudoklaba matung Bir Tikendrajit ki mitamda leisu katuna ikai khumna bodki Chief Guest K Sarat Kumar Singh na haikibada hauzik aikhoigi iramda Manipur da thokliba irang asi adungai Bir Tikendrajit ki matamda ningthaupham pambagi British ki mateng lauduna thokhiba awabagi thodogadu ningsingba yai hairaduna aikhoi achumbabu thidoklaga achumbabu ta sagwatsi haiki amaka honorable MLA na thambigi madudi aikhoigi sigumba athoba Bir Tikendrajit ki statue ma khinanabagi lamma pibigani haibase masigi damakta khoi punamangna honorable MLA ki damakta ahoba kwamna kubilan me amda request kar aikhoi gi jati asigi group asigi aikhoi gi irakta aikhoi masel mon manada bagi aikhoi masel khuraki ina lai sana bagi ingthau mocha chapmana ba mapa amagi chapmana ba ningthau amagi loina bi ani gi tongan tongan ba macha ani gi landa Manipur ki asigamba aikoi nasi aikoi na nisgiban mi nasa makoi sing adugi damakta makoi na maram oiraga koi kibani haibase mayamna thamjaningi All Assam Manipuri Students Union Silchar District Committee na silangduna chamaga kuntra humdoi suba athopa singing sing numit pangthokkiba kaloinana SSLC amadi Higher Secondary gi mahiroi singbu okpagi tharomama ngarang Silchar Gandhi Bhavan na pangthokre tharom mapu oina Vice President AMSU Central Committee Sanjana Khaidem Kangabam Santi Kumar Advisor AMSU Central Committee Ngasepam Sanahal President AMSU Central Committee Asangbam Biren Ex-President AMSU Central Committee Beni Mishra President Ampal Konjengbam Ongbi Aruna Devi President All Assam Manipuri Women Maira Paipi Coordination Committee na Guest ki phambam langda phamduna mamal leiraba wafam kaya phongdokhi Thauramda AMSU gi Ex General Secretary NG Prajalal Singha amadi Laisram Bir Kumar KH Puspalata Member Central Body Kasar College Unit Vice President chingba singnasu wangangkhi Thauram gi makha chatarakpa oina amsu.org haina mingthonba AMSU gi website amasu hangdokhi Okram Taposri Finance Secretary AMSU Silchar District Committee na taram nokpagi warul piki Akham Basan Assistant General Secretary AMSU Silchar District Committee na thorom gi nunggi oiba warul thamki SSLC amadi Higher Secondary gi mahiroi singda certificate piduna ikai khumna kibagi matungda nat ki oiba thorom pangthokhi mutum misna
Literary Secretary Amsu Silchar District Committee na thagat wai piki thauram adu committee gi debate secretary Rohit Moirangthem na program conduct tobiki Guwahati dasu Dibel Tola Manipuri Welfare Organization Guwahati gi Radha Govinda Pantopta athoba singi ningsing namit pangthoki luba sigi president Maisnam Kunja Bihari na namida sigi maramda samlapawari libiki mathangda vice president Leisungam Raskishore na numida siga mari leinana wangang raduna ima leibak Manipur bu British na khudum chankhiba si Ningtho macha singi marakta pukjel khojel manarakta badagi thokibani maramaduna aikoi unity oisi chahi khudingi August ki tarahom doya si leptana pangthoklabadi aikoi gi marakta unity purak pangamgani haiba thajai haike atai member kaya su phajarabu wafum kaya thambiraba matung athoba singi maphamda ikai khumna jaba utpagaloina na thoromadu loisingki Karbi Anglong da chahi kaya dagi kundarakliba Hatigar Meitei Arong Koram Taro Khunja Singna Ima leibaki ningta mangak nanabagi damak thawaina pontha pikriba athoba singi ningsing thauram hairiba khungkang asida ahanba oina apunba maira paibilu Brahmaputra Valley Karbi Anglong Meitei Culture Association ani na khusamnaraga pangthokre apunba maira paibilu Brahmaputra Valley gi president Laire Lakpam Bajenti Leima nami pamapu aduga Mithunglen oina Nagaland Dimapur gi Emmanuel College ki principal Thenguzam Sarat Meiteina aduga BP Kamka Hamom Robindro Meitei loinana khungi khulakpa mayang lambam Sarat Meiteina sarujake thauramga mari leinana layekpa hendanaba leibak ningba isei amadi saireng thibana chingba pangthokki baga loinana manama tumsu yentokhi Kasar Lakhipur ki manungda leiba wangkhem lekai da leiba athoba singi ningsing khobamda Sipo Mutiny lising amaga chanipan yangkai teret yangkai nipan Memorial Protection Committee ki Vice President Nongthombam Biren nangarang Piral Singkatuna athoba singbu ningsing bagi thorom pangthokre Binakandi Youth Club Binakandi Part 1 gi member singna Chamaga kuntra humda suba athoba singi ningsing numit pangthokre ayukta laikhitraba sagapam langam sanana makhut mangna saramba bir tikendrejit ki saktam amasung ningtam lanmi sagapam oza kauro ki saktamda ikai khumna jaba utuna haikar lekat tamki numidang wairam gi matamda khun ahobadagina khun roiba phawba lambi gi nakal anida maira katuna lambi gi nakal anida maira katki haina klapasigi president ingudam nilbirna khangalakli Athoba singi ningsing numit ka mari leinana Haksel Sinmilupna ani suba chahi gi oina Guwahati da leiba Nongda Enterprise ki office da athoba singi maphamda haikatlikat tamduna ikai khomna ba utpagi thoroma pangthokre ngangbam Binoy president Mayang lambam Suresh amadi Kaisamong bi Bijayana thoromga mari leinana maru oiba wafam kaya phongdok piki loinana thoramda lupasigi Ranjit Ngangom Prem Abuzam Ranjit Moirangthem Sarukjaki haina lupasigi event secretary Leisungbam Jadumani na khangalakli Manipur gi ningtam bangang na nabagi damak thawaina pontha pikraba thoba singi ningsing numit August ki tarahom dagi thoram ngarang ibudau thongnang thagulup Lakhipur khuman gi thabuba sing amadi khuman club Lakhipur kasarna athoba bir tekendrejit ki saktamda leisu katuna ikai khumna bautki Radhe Manipuri ME School Perabak nasu chamaga kuntra homde suba thoba singi ningsing numit pangthokki bagaloinana nat ki oiba jagoi segi thoram se pangthokki haina RK Manglai sanana khangalakli Chamaga kuntra homde suba thoba singi ningsing numit Manipuri Youth Front of Assam Maifana Poilapul da leiba study center da Achamba thoromga loinana pangthokre lupki thobuba singna maira amadi leisu katuna athoba singi maphamdai kai khumna jakhi khangan jaba ma lamdam masigi mahiroi singi tamak ke Karuna Murti Misrana iba SSLC examination capsule ahum suba edition fongle lairigasi ai bagi masagi sangai Kasar Kaptanpur part 18 da haukiba nongmaijing nimita phongdokibani hairiba lairigasi da haukiba chahi tara ki SSLC general mathematics ki question paper amadi solution sing marik chumna yauri asita sunatana sebana lisingani ga kunmari da phongkiba sample question singi answer su lairigasi da yauri Chamaga kuntra homde suba Patriots Day Observation Committee Jiribam na sinduna Jiribam gi ningsing kun Biodiversity Park ta athoba singi ningsing numit mapung phana pangthokre thoramda Jiribam gi Deputy Commissioner Krishna Kumar
Senior SP Jiribam M Pradeep Singh, Paripuri Athoba Ningsinglub ki Chairman O Gopendra Singh, Social Worker N Buddhachandra, JDO ki President E Dewan, Azuka ki President Mutum Maipaksana Mangang, IPSA Jiribam Branch ki President G Ibohal Sharma, Amiagi Chief Advisor Ketrimaim Kundal, Herikon Jiribam ki Convener Senjam Sainikna, Mathang Sidna Chief Guest, Special Guest, President Amadi Guest of Honor Oina Daistapam ki, Thauram ki Ahobada Ancestral Heroes Memorial Complex da Lairiba Athoba Singi Mitamda Miyamna, Ikai Khomnaba Utuna Leisukat ki, Matungda Kasturba Girls High School gi Mahiroi Singna Sayo Isai Saktuna Tharom Haudoki, Welcome Address na Paripuri Athoba Ningsinglub ki Ex General Secretary Y Romeo na Piki Aduga, Keynote Address na Paripuri Athoba Ningsinglub ki General Secretary TH Ratan na Piki, Wangangloi Oina Jiri College ki Assistant Professor L Jamini Kanta Amadi, Paripuri Athoba Ningsinglub ki Advisor Assistant Professor Dr. Arun Kumar Mangangna Marik Chumba Wafam Kaya Thambiki. Energy Healing Center, Naturopathy and Magnetotherapy Hospital, Mapamasida Steam Bath, Hot Water Immersion Bath, Chiropractic Bone Setting, Yoga, Infrared, Clinical Magnetology, Chakramat, Spinal Neuro Massage Acupuncture, Acupressure, Sirodhara Massage na chingba, Chaukatlaba Mahusagi Layang Patap Singasina, Diabetes, Kidney Amadi, Liver ge Anaba, Paralysis, Sciatica, Spondylitis, Khwang Naba, Khu Naba, Nerve ki Anaba, Blood Pressure, Heart Disease, Brain Stroke, Nupi gi Laina amasung Nupa gi Hakchang Thong gi Laina, Loinana, Hakchang Sikpa Saba Amadi, Joint Pain, Layang Jari. Masita sunatana mipum khudingmakna hakchang phana leinanaba steam bath amadi panchakarma tawbiduna hakchangi hu chenba toxin lauthokpa yai lengsin biragu Energy Healing Center Rongpur Park 2 aduga City Chamber na first floor Smile Market Central Road Silchar Wandani. Advance booking ki damak mobile number 9395-732-456 number asida call tawbirak na maning singjari. Ai jiming ranjit ko ai labok ini ai anda khwang na buding sa photo mo mo de khong sing na ado je sigi Energy Healing Center da lak da gi di khwang na ram badu hare chapasun na me Aroibata Maruoiba Pao Amukhanna Chamaga Kuntrahumde Suba Thoba Singi Ningsing Nimit August Tarahumdagi Thoram Mapan Manipur gi Mafam Kaya da Paksana Pangthoknakre Assam University gi Manipuri Department ki Mamangda Athoba Bir Tikendrajit ki Mitam Mama Maikhum Hangdokre Amasung Athoba Singi Ningsing Nimita Hailakandi Amadi Sonai da Pangthokpa Thoram Singda Inner Manipur gi MP Bimol Akoizam Sarukjakre Lakhipuronline YouTube channel gi pau sandok chaba ngasigi oinadi matang asidaloi jare